ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯊꯥꯔꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯌꯥꯝꯅ ꯊꯤ꯫ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ, ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ, ꯃꯥꯅ ꯀꯣꯏꯅꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥꯗꯒꯤ ꯈꯦꯗꯣꯛꯄ ꯂꯧꯊꯣꯛꯄꯁꯨ ꯌꯥꯝꯅ ꯍꯩ꯫ ꯊꯥꯔꯤꯛ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯃꯁꯨ ꯃꯥꯡꯒꯣꯜꯗ ꯁꯤꯡꯖꯨ ꯁꯨꯗꯧꯕꯒꯤ ꯁꯤꯡꯖꯨ ꯃꯆꯟ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯂꯥꯛꯂꯕꯣ? ꯁꯤꯡꯖꯨ ꯃꯅꯥꯁꯦ ꯈꯔ ꯁꯣꯏꯔꯛꯎꯁꯤ, ꯑꯩ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ." "ꯉꯥꯏꯈꯣꯅꯦ, ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯕꯨ ꯑꯗꯨꯛ ꯌꯥꯝ ꯈꯦꯠꯅꯕ꯭ꯔꯣ? ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ?" ꯊꯥꯔꯤꯛꯅ, "ꯀꯩꯅꯣ, ꯀꯩꯒꯤ ꯁꯤꯡꯖꯨꯅꯣ? ꯑꯩꯅ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯂꯥꯛꯂꯒ ꯁꯤꯡꯖු ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯍꯜꯂꯨꯔꯒ ꯀꯥꯏꯗꯩ ꯊꯕꯛꯅꯣ? ꯅꯪꯒꯤ ꯊꯕꯛꯀ ꯀꯣꯟꯅ ꯁꯤꯡꯖු ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯁꯤ, ꯑꯁꯤ ꯍꯥꯟꯅ ꯁꯦꯝꯂꯛꯑꯣ." "ꯑꯁ, ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ, ꯍꯜꯂꯛꯂꯒ ꯆꯥꯁꯤ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ, ꯑꯗꯨꯗ ꯑꯗꯨꯝ ꯊꯅꯝꯂꯣ꯫ ꯆꯠꯂꯣ ꯅꯄꯤꯌꯣꯡꯂꯨꯁꯨ, ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪ꯫ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ? ꯑꯁꯨꯃꯥꯏꯅ ꯆꯠꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯇꯥ ꯁꯥꯃꯨꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯊꯣꯛꯂꯨꯁꯤ." "ꯑꯣ, ꯅꯪꯒꯤ ꯍꯅꯨꯕ ꯅꯨꯄꯥꯗꯨꯔꯣ ꯍꯥꯏꯁꯦ?" "ꯍꯣꯏ ꯕꯦꯝꯃ, ꯍꯅꯨꯕ ꯑꯣꯏꯔꯕꯁꯨ ꯃꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥ ꯃꯁꯛ ꯐꯖꯕ, ꯃꯔꯤꯟ ꯇꯟꯕ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ, ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ, ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯀꯣꯛ ꯏꯔꯨ ꯆꯥꯎꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯗꯕ, ꯁꯦꯟ ꯄꯥꯏꯕ, ꯑꯩꯕꯨ ꯂꯩꯃ ꯑꯃꯒꯨꯝꯅ ꯊꯝꯕꯤꯒꯗꯕ ꯍꯅꯨꯕ ꯑꯃꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ." "ꯏꯕꯦꯝꯃ, ꯅꯪ ꯌꯥꯗ꯭ꯔꯦꯍꯦ, ꯁꯦꯟꯗ ꯄꯨꯔꯥ ꯉꯥꯎꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯍꯅꯨꯕꯤ ꯅꯆꯦꯗꯨꯅ ꯅꯁꯝ ꯐꯣꯏꯕꯤꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯟꯖꯍꯧ." "ꯈꯜꯂꯦ, ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯟꯈ꯭ꯔꯕꯖꯥꯠꯅꯤ." "ꯑꯗꯨꯅꯕꯨ ꯅꯨꯄꯤ ꯂꯩꯇꯕ ꯍꯅꯨꯕꯗꯨ ꯈꯜꯂꯤꯕꯅꯦ." "ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡꯗꯨꯅ ꯀꯃꯥꯏ ꯇꯧꯕ?" "ꯃꯣꯏꯁꯤꯡꯗꯨꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯁꯨꯝ ꯀꯣꯏꯅꯔꯤꯕꯅꯤ꯫ ꯐꯅꯔꯛꯂꯗꯤ ꯀꯔꯝ ꯇꯧꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯍꯅꯨꯕꯗꯨꯗ ꯀꯣꯛ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ? ꯋꯥꯆꯣꯏꯆꯣꯛ ꯉꯥꯡꯂꯒ ꯂꯩꯔꯤ, ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣꯕ." "ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯩ" ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯔꯦ, ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯈꯤꯕꯅꯤ." "ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯁꯤꯡꯖꯨ ꯆꯥꯕ ꯊꯦꯡꯈꯤꯅꯤ." "ꯀꯩꯅꯣ, ꯎꯅꯐꯥꯎ ꯎꯅꯗ꯭ꯔꯤ, ꯀꯨꯏꯔꯛꯀꯅꯨ ꯍꯥꯟꯅ ꯍꯥꯏꯁꯤꯕꯣ?" "ꯑꯗꯣ ꯀꯨꯏꯔꯛꯀꯅꯨ ꯍꯥꯏꯕ." "ꯀꯨꯏꯔꯣꯏꯍꯦ, ꯀꯩꯅꯣ ꯈꯪꯗꯦ." "ꯍꯩꯃꯥ, ꯇꯨ ꯃꯥꯗꯤ ꯉꯥꯏꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ." "ꯆꯠꯂꯣ, ꯑꯩ ꯑꯁꯤꯗ ꯐꯝꯂꯝꯒꯦ." ꯊꯥꯔꯤꯛ ꯃꯥꯒꯤ ꯇꯥ ꯁꯥꯃꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯁꯥꯃꯨꯒ ꯊꯥꯔꯤꯛ ꯑꯁꯤ ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯄꯥ ꯃꯆꯥꯒꯨꯝꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯆꯍꯤ 23ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯁꯥꯃꯨꯅ ꯆꯍꯤ 50 ꯁꯨꯔꯤ꯫ ꯂꯩꯃꯗꯤ ꯁꯥꯃꯨꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ, "ꯃꯤꯁꯤꯡꯁꯦ ꯇꯥꯏꯕꯪ ꯁꯦꯕꯥꯠꯅꯕ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤꯀꯣ꯫ ꯁꯦꯠꯂꯤꯁꯤꯅ ꯃꯔꯣꯜ ꯑꯃ, ꯂꯩꯁꯥꯕꯤ ꯀꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯅꯍꯥꯒꯤ ꯐꯤꯔꯣꯜꯅꯤ ꯁꯦꯠꯂꯤꯕꯁꯦ꯫ ꯃꯁꯤꯕꯨ ꯃꯆꯥꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂ ꯈꯪꯗꯦꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯒꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯔꯝꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯔꯤꯕ ꯃꯆꯥꯗꯨꯅ ꯊꯥꯔꯤꯛꯇ ꯏꯃꯥꯇꯣꯟ ꯀꯧꯗꯣꯏꯅꯦꯕ꯫ ꯑꯩꯈꯣꯏ ꯄꯟꯊꯧꯗꯨꯕꯨ ꯑꯁꯨꯝꯅꯒ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯣꯏ ꯖꯥꯠꯂꯣ? ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯕ, ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯀꯧꯗꯣꯏꯅꯤꯅꯦ꯫ ꯑꯁ, ꯈꯜꯂꯨꯔꯒ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗ ꯊꯣꯛꯍꯟꯕꯤꯗꯕ, ꯖꯣꯏ." ꯊꯥꯔꯤꯛꯅ, "ꯀꯩꯅꯣ ꯂꯩꯃ, ꯀꯅꯥꯗꯅꯣ ꯅꯪꯅ ꯈꯣꯏꯔꯝꯃꯤꯗꯨꯅ?" "ꯑꯁꯥꯏꯁꯦ ꯂꯥꯏꯐꯝꯂꯣ?" ꯍꯣꯏ, ꯂꯥꯏꯐꯝꯅ ꯍꯥꯏꯕꯅꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯁ꯭ꯋꯥꯏꯗ ꯆꯪꯂꯗꯤ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯣꯏꯔꯝꯃꯤꯁꯤ꯫ "ꯅꯪꯁꯨ ꯈꯣꯏꯔꯝꯃꯣ." "ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯣꯏꯔꯝꯒꯦ." "ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯐꯤꯖꯦ ꯐꯤꯅꯥꯅ ꯊꯦꯡꯈꯤ ꯍꯣꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯂꯩꯃ ꯊꯃꯣꯏꯗ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯊꯤꯟ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯏꯁꯧ ꯂꯥꯡꯂꯤ꯫ "ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦꯕ, ꯌꯨꯝꯒꯤ ꯃꯈꯥꯗ ꯍꯦꯛꯇ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯂꯩꯃ ꯉꯥꯏꯍꯥꯛꯇ ꯎꯅꯔꯨꯈꯤꯒꯦ ꯈꯟꯖꯕꯅꯦꯕ, ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯣꯏꯅꯨ ꯑꯣꯜꯂꯒ ꯂꯩꯍꯧꯔꯦ." ꯁꯥꯃꯨꯅ, "ꯏꯄꯥꯒꯤ ꯇꯣꯝꯊꯤꯜ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯏꯄꯥꯁꯦ ꯆꯥꯛ ꯂꯥꯝꯂꯦꯅꯦ꯫ ꯏꯟꯁꯥꯡꯅ ꯀꯔꯤ ꯊꯣꯡꯂꯤꯕ?" "ꯀꯣꯏꯆꯠ ꯆꯠꯂꯨꯔꯕꯅꯤꯅ ꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ꯫ ꯅꯣꯡꯃꯗ ꯏꯆꯥꯁꯦ ꯋꯥꯔꯝꯂꯅꯤ, ꯆꯥꯛ ꯊꯣꯡꯕꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯗꯦꯅꯦꯀꯣ꯫ ꯏꯄꯥꯒꯤ ꯄꯨꯟꯁꯤꯗ
ख्वाइदगी तन्ब थबक हाइरगदी चाक थोंबसिनी नम्मादुना सिगनबी ओइदुना ngantani hek sikreduna adudagi nang piklibani ipana thongduna ta laklibani haujikti nang saurabani chak thongbase nangi saruk tarone matam khara adugi matungdi kanana thongdorige babana thongge hairo namo pusilak tawbasu unaba chatpa phangdri aina hanuba sadana yumsida som leire yum sangduna leigada babana pakhang sadana koi chatana leire matam khara tangnine nangna waduisha adudagi di phamlaga charadawani Papa, namang nupi pusilak lo hairo. Matam di chap charabani. Hay, angang oiri ko, wajoy ngangon. Matang wali. Ay, may ichaw-chaw na nairisi. Nang kariway na ugay. Papa ba haujik nupi tigi gairo. Yaro, hanu thangda lekay mamang lekay. Kara kang nasi. Ay, natawrisi ichaw wada na banina. Namang pusilo di haidadana. Papa ni imato nung napusilak kay haibu. Namay do'y gairo. Nang ikay da so ikay ko, Papa. Nupi lon basibu. Mina tong na dapat habaglo. Kanadi chak tom thiro chathok lasi tam then morom soli asok ikai khangdaba misib kanarui sukai kanarui hajin haidabas ha kai kanaroi haibanu natom ta morom soli to mo asomna mapa macha ngangna numit adoma so hawkri mathangi numit tadi tom then chu leimagi lekai te laktuna sanaba thoklakpa angang ama kausinduna hairi bungo nanga sida mukta laone Kay hay kaka, ay sana ba tingli, sa tayo. Angang ni kay, untok na sak hawki dyan. Noy li kay ki jelay makagita na. Ato magtaw tulo ni. Ado di, ay ki nga maglebiyo, natra di, ay chat patali. Mushi, siya ama siya. Asin na nangi nga magto, layra ka charo, yari ko. Yari. Ado di chal, noy jelay mo do kawro. Angang do, siya ama do payraga, haraw chen kri. Ichelay ma! Kay daw rin ton. Asay niya, nupa malakawi. Ado na nang tuglo hayaw ba ni? Hayram laga senkri. Layma na, senkri ba ngang duta na ba hayri? Kanani hayge! Ado di kangde, hayrakde! Kanano niya? Tatong tin oy na bachala. Lakni so hayrakde. Hayra do na layma. Angang do na taglakliba, nupa malihawi hayri bang mapam do na laklami. Tatong tin, nangoy de. Lakni so amata hayrakde. Ay natradi kanani hay na kalibano. Nati, nanggisa ay nataba nupa malay na basalo. Taning di nang sima. Lakpaga kwachihan hekta kwali. Asing manilay mo. Ay siya, nang nalay shato nalay ba siya. Ipada ba kalibo. Ay ko'y dalay risi. Iba ni nga si Jela sibo. Inakta lay na ba di ay pakat pakarpaga na mamali. Kay gipakaliba nang di. Ay nabu kay daw torige. Kanana kang ni. Nang di nasang na daw pasamani na ay hundoklam na di kamay daw niya. Taning di kwa. Aybo, adugo manupi oy na kalurabra. Layma, haujik matamgi nupisingse. Ay di am kiji. Kari maramgi kiri banangde. Sin bu payra di, hanuboy rasu. Atombi oy jagi haiba nupi yam nali. Taibang pancha, sebat na rabra kangdi. Ay gipabado, nupi koy. Adusu, magi jahi lengga nati. Mau halagpisu nati. Masak lay pamdi kangdi. Adugo nupi do, lay sabi ni. Angang ni haiba simadi, mayam na hay na badagi kang. Yengwane, nupi do giwa kalon chingagdra. Mana kalam doisha, hanuboy rabasu, sen payra di yare sin. Mabo masung mamana pa nupa amata lay traba kang diba. Asiga manupi kaya thulak padagini. Ay ko'y gisamasa, som lay katarakli basi. Kunay masemgat pada, nupi git hodang yam na chawe hay basi. Makoy madakang draba sini. Adugo manupi doso yam na lay. Adugo niya, nupi kagtada tay na baso yadi. Nupaso yam na lay. Sorry basi, nupi su nupaso ni. Nupi tangda maran tangjin badilan gani. Makoy na gyan tarati, haujik thokliba. Tahay daba uhay daba thautok singsya. Thokidranya. Aduga aidi, adugumba. Wakal kantaba ngamdaba mido. Kaidaw nung desu oidoyi. Oigisu kande. Parisi, adudi matam su tengjilagi. Ay nang bukon to tin biram lagi. Aduga isu yung dahal lagi. Hoy, asi hay na duna, tomthil na lay mabu. Lay magi kontong pao patilam laga. Tomthin sumayumay kay pangkri. Asam taw na matam kara hawkri. Tarik mana sen lautok pa yanaba, kang naba nupa mayam dugi marakda. Koktang kau pa nupa maka unari. Lay masu tarik po ngairi. Koktang na. Tarik, iba ni siya. Asam na kiyang ko'y nalay 𝐾𝐲 no. Yung dadi, imana niya. Mamapo siluan na ilay fang kangdri. Karang ka na sen siya no. Ta koktang. Ay di nga ngoy matam karadang di yung dalay 𝐾𝐲. Karani da ngay biko. Nang budi nga ngoy ba? Ay di, nang ngay ba da kwang kwa dori. Taning di kwa,
ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯇꯥ ꯀꯣꯛꯇꯥꯡꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯖꯥꯠꯅꯤ ꯀꯩꯁꯨ ꯑꯍꯜꯂꯣꯏꯗꯦ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯦ ꯅꯍꯥꯒ ꯈꯪꯉꯣꯏ ꯑꯣꯏꯊꯣꯛꯄꯩ ꯅꯤꯡꯉꯤꯕꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯇꯥ ꯀꯣꯛꯇꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯦꯟꯗꯨꯕꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯏꯍꯦ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯣꯏꯔꯨꯗ꯭ꯔꯦ ꯄꯨꯔꯛꯂꯕꯅꯤ ꯁꯦꯁꯤ ꯑꯩ ꯑꯃꯨꯛ ꯐꯠꯆꯤꯜꯂꯛꯀꯅꯤꯗ ꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯑꯩꯒꯤ ꯁꯦꯟꯗꯤ ꯅꯪꯒꯤꯁꯨꯅꯤ ꯅꯁꯥꯒꯤ ꯁꯦꯟ ꯂꯧꯕꯗꯕꯨ ꯀꯅꯥꯅ ꯁꯤꯡꯒꯦ ꯍꯥꯏꯅꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥ ꯀꯣꯛꯇꯥꯡꯁꯨ ꯍꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯤꯛꯁꯨ ꯂꯥꯛꯂꯦ ꯀꯣꯛꯇꯥꯡꯁꯨ ꯍꯟꯈ꯭ꯔꯦ ꯊꯥꯔꯤꯛꯀ ꯂꯩꯃꯒꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯁꯛꯁꯨ ꯑꯃꯨꯛ ꯊꯥꯔꯤꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯊꯥꯔꯤꯛ ꯇꯥ ꯄꯤꯁꯛ ꯅꯠꯇ꯭ꯔꯣ ꯑꯥꯗꯒꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯩ ꯐꯥꯎꯖꯤꯜꯂꯛꯂꯤꯅ ꯇꯧꯔꯤꯁꯤꯅ ꯂꯩꯃꯒ ꯊꯥꯔꯤꯛꯀ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯤꯁꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯊꯥꯔꯤꯛ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯇꯍꯟ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯩꯁꯨ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯅꯪ ꯀꯧꯍꯜꯂꯨꯕꯅꯤ ꯅꯪ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯜꯂꯒꯦ ꯇꯧꯔꯝꯕꯅꯤ ꯇꯥ ꯄꯤꯁꯛ ꯂꯩꯃꯒꯤ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯗꯤ ꯑꯩꯒꯁꯦ ꯎꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯕꯕꯨ ꯊꯦꯡꯂꯕ꯭ꯔꯣ ꯊꯦꯡꯗ꯭ꯔꯤꯌꯦ ꯑꯁꯥꯏꯗ ꯑꯣꯏꯅ ꯐꯝꯂꯒ ꯁꯥꯟꯅꯔꯨꯔꯁꯤ ꯊꯥꯔꯤꯛ ꯅꯪ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯄꯥꯎꯅꯣ ꯇꯥ ꯄꯤꯁꯛ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯩ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯅꯪꯒ ꯅꯨꯄꯥ ꯑꯃꯒ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯇꯥ ꯀꯣꯛꯇꯥꯡ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯀꯅꯥꯅ ꯇꯥ ꯀꯣꯛꯇꯥꯡ ꯍꯥꯏꯗꯦ ꯃꯥꯔꯥ ꯅꯍꯥꯟ ꯎꯅꯍꯧꯋꯦ ꯍꯥꯏꯗꯣ ꯍꯥ ꯑꯁ ꯁꯣꯏꯔꯦ ꯀꯥꯏꯗꯩ ꯇꯥ ꯀꯣꯛꯇꯥꯡꯅꯣ ꯑꯩ ꯍꯥꯏꯗꯦꯀꯣ ꯇꯥ ꯄꯤꯁꯛꯅ ꯇꯥꯕ ꯁꯦꯔꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯇꯥꯕ ꯁꯣꯏꯕꯩꯔꯅꯦ ꯅꯠꯇꯦꯗ ꯅꯪꯅ ꯇꯥ ꯀꯣꯛꯇꯥꯡ ꯀꯧꯕꯗꯨ ꯑꯩ ꯇꯥꯈꯤꯗ ꯊꯥꯔꯤꯛ ꯀꯞꯁꯤꯟꯅꯗꯨꯅ ꯇꯥ ꯄꯤꯁꯛꯀꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯁꯨ ꯌꯥꯔꯤ ꯑꯗꯨꯗ ꯏꯃꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯊꯥꯔꯤꯛ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯕ ꯅꯠꯇꯦꯕ ꯃꯤꯅ ꯀꯩꯅꯣ ꯈꯜꯂꯅꯤ ꯀꯞꯀꯅꯨꯁꯤ ꯏꯃꯥ ꯅꯥꯔꯒ ꯑꯩꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯁꯦꯜꯁꯤ ꯄꯥꯏꯁꯤꯜꯂꯨ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯀꯩꯅꯣ ꯂꯩꯕꯤꯌꯨ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯃ ꯊꯥꯔꯤꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯂꯥꯞꯇꯛꯅ ꯁꯥꯃꯨ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯥꯗꯒꯤꯁꯤꯕꯨ ꯇꯥ ꯁꯥꯃꯨ ꯍꯅꯨꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯂꯩꯃꯅ ꯀꯧꯔꯛꯏ ꯊꯥꯔꯤꯛ ꯇꯥꯗꯦꯅꯦ ꯑꯣꯏ ꯏꯇꯥ ꯊꯥꯔꯤꯛ ꯇꯥꯕ꯭ꯔꯣ ꯇꯥꯗꯦꯕ ꯇꯥ ꯁꯥꯃꯨ ꯍꯅꯨꯕꯁꯤ ꯌꯧꯁꯤꯜꯂꯛꯇꯣꯔꯤꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯊꯥꯔꯤꯛ ꯑꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯉꯁꯤꯅ ꯂꯣꯏꯌꯨ ꯇꯝꯂꯤꯗꯣ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯠꯅꯒꯦꯔ ꯁꯨꯅꯒꯦꯔ ꯑꯩꯗꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯦꯍꯦ ꯍꯥꯏꯅ ꯂꯩꯃ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯁꯥꯃꯨꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯟꯈꯤꯕꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯎꯔꯤ ꯊꯥꯔꯤꯛꯀ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯁꯥꯃꯨ ꯁꯥꯎꯅ ꯑꯥꯗꯒꯤꯁꯤꯕꯨ ꯊꯥꯔꯤꯛ ꯅꯠꯇ꯭ꯔꯅꯦ ꯃꯥꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯀꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯃꯣꯏꯒꯤꯁꯦ ꯅꯨꯡꯉꯥꯏꯅꯤ ꯊꯤꯛ ꯇꯧꯒꯦ ꯁꯥꯃꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯊꯥꯔꯤꯛꯁꯨ ꯂꯩꯃꯅ ꯆꯦꯟꯈꯤꯕꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯤ ꯁꯥꯃꯨꯅ ꯁꯥꯎꯅ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯔꯦꯗꯣ ꯂꯩꯃ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯆꯦꯟꯈ꯭ꯔꯦꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯅꯤ ꯑꯩ ꯊꯥꯔꯤꯛ ꯄꯤꯁꯛꯇ ꯏꯄꯥ ꯄꯥꯈꯠꯄ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯇꯥ ꯄꯤꯁꯛ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯂꯨ ꯑꯩꯈꯣꯏ ꯃꯥꯝꯃ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯨꯝꯅ ꯅꯪꯒ ꯂꯩꯔꯤꯉꯩ ꯐꯥꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤꯕ ꯈꯔ ꯊꯨꯅ ꯆꯠꯂꯣꯕ ꯅꯣꯏ ꯃꯥꯃ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯆꯪꯂꯣ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯅ ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯦꯅꯦ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯁꯥꯃꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯊꯥꯔꯤꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯇꯥ ꯁꯥꯃꯨ ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯅꯔꯣꯟ ꯆꯨꯝꯕ ꯊꯥꯔꯤꯛ ꯅꯣꯏ ꯑꯅꯤꯒꯤꯗꯨ ꯀꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯀꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯏꯕꯧꯅꯤ ꯊꯦꯡꯅꯕꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯅꯤ ꯑꯩꯒꯤꯗꯤ ꯇꯥ ꯁꯥꯃꯨ ꯂꯩꯔꯤꯁꯤꯗꯤ ꯊꯥꯔꯤꯛ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯤ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯁꯥꯃꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯔꯝꯂꯣꯏꯌꯦ ꯊꯥꯔꯤꯛ ꯉꯁꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯌꯨꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯊꯥꯔꯤꯛ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯃꯨꯗ ꯆꯦꯟꯕꯗ ꯇꯥꯔꯤ ꯁꯥꯃꯨꯒꯤ ꯁꯥꯒꯩ ꯂꯩꯀꯥꯏꯗꯨꯗ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯀꯥꯏꯗꯨꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯍꯟꯕ ꯆꯠꯅꯕ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯣꯝꯊꯤꯟꯒ ꯁꯥꯃꯨꯒꯤ ꯃꯃꯥꯟꯅꯕ ꯑꯍꯜ ꯑꯅꯤꯒ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯌꯨꯝꯁꯦ ꯆꯨꯝꯗꯤ ꯆꯨꯝꯂꯕ ꯃꯥꯜꯂꯤ
ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯗꯤ ꯐꯝꯂꯤ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯁꯤ ꯌꯨꯝꯁꯤꯕꯨ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯍꯣꯏ ꯃꯥꯅꯤ ꯃꯥꯡꯒꯣꯜꯒꯤ ꯐꯤꯗꯥꯁꯤꯗ ꯂꯦꯡꯈꯠꯄꯤꯌꯨ ꯑꯩꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅꯤ ꯃꯥꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯔꯥꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯈꯨꯔꯨꯝꯃꯨ ꯇꯧꯕꯤꯅꯨ ꯇꯧꯍꯩꯗꯦ ꯇꯣꯝꯊꯤꯜꯅ ꯃꯥꯃꯒ ꯏꯅꯦꯒ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯈꯨꯔꯥꯗꯨꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ ꯃꯥꯃ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯆꯔꯕ ꯀꯥꯏꯗꯦ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯀꯔꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯕꯔꯥ ꯃꯥꯃꯅ ꯈꯟꯕꯤꯔꯤꯗꯣ ꯑꯣꯟꯅꯔꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯤꯕꯁꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯅꯠꯇꯦ ꯏꯌꯥꯝꯕꯒꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯕꯒꯤꯅꯤ ꯏꯃꯥꯇꯣꯟ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯆꯕꯅꯤ ꯍꯦꯔꯥ ꯏꯇꯩꯃ ꯑꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯣ ꯏꯇꯩꯃꯕꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯃꯄꯥꯒꯤ ꯅꯨꯄꯤ ꯆꯦꯟꯕꯗ ꯃꯆꯥꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤꯕꯨ ꯇꯥꯏꯕꯪꯅ ꯇꯧꯅꯕ ꯊꯕꯛꯂꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯆꯉꯥꯠ ꯍꯦꯛꯇ ꯍꯥꯠꯄ ꯃꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯉꯁꯤꯗꯒꯤ ꯏꯕꯨꯡꯉꯣ ꯃꯈꯨꯔꯥ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯁꯤ ꯌꯥꯔꯦ ꯑꯍꯜ ꯑꯣꯏꯁꯨ ꯂꯦꯡꯕꯤꯔꯣ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯃꯐꯝꯁꯤꯗꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯛꯀꯅꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯆꯠꯂꯁꯤ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯗꯧꯕ ꯃꯥꯟꯗꯦ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯆꯥꯕꯨ ꯀꯧꯔꯒ ꯀꯞꯆꯔꯤ ꯏꯃꯥꯒꯤ ꯊꯥꯔꯤꯛ ꯄꯥꯍꯪꯉꯤꯗꯀꯣ ꯅꯪꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯁꯤꯅꯧ ꯍꯥꯏꯔꯒ ꯅꯪꯗꯤ ꯍꯅꯨꯕꯗꯨꯒꯤ ꯇꯥꯠꯇ ꯄꯪꯊꯔꯕꯣꯏꯔꯦ ꯅꯄꯥꯒꯨꯝꯕ ꯍꯅꯨꯕꯗꯨꯅ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯝ ꯂꯦꯟꯒꯅꯤ ꯄꯪꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯣꯝꯗꯅ ꯊꯥꯔꯤꯛ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯀꯣꯛꯇꯥꯡꯒ ꯄꯤꯁꯛꯀꯗꯨ ꯊꯥꯔꯤꯛꯀꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯡꯃꯗ ꯐꯝꯗꯨꯅ ꯀꯞꯂꯤ ꯀꯣꯛꯇꯥꯡꯅ ꯊꯥꯔꯤꯛꯄꯨ ꯐꯠꯇꯕꯤ ꯑꯩꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯗꯣ ꯍꯅꯨꯕꯁꯤ ꯂꯩꯕꯅꯤꯗꯅ ꯑꯩꯅꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯅꯤ ꯈꯟꯗꯅ ꯍꯔꯥꯎ ꯂꯩꯔꯨꯔꯤꯁꯤꯒ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯒ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯏꯗꯀꯣ ꯊꯥꯔꯤꯛ ꯃꯤꯠꯌꯥꯝꯕꯤ ꯄꯤꯁꯛꯅ ꯊꯥꯔꯤꯛ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯤꯛ ꯅꯪꯅ ꯑꯃꯨꯛ ꯐꯠꯇꯦꯗꯀꯣ ꯉꯔꯥꯡꯇꯅꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕꯗꯣ ꯅꯪꯅ ꯂꯧꯈꯤꯕ ꯁꯦꯟꯁꯤꯡꯗꯨꯗꯤ ꯀꯅꯥꯗ ꯊꯧꯔꯨꯅꯤ ꯏꯔꯟꯁꯨ ꯅꯨꯄꯤꯁꯨ ꯐꯪꯍꯧꯗ ꯆꯥꯈ꯭ꯔꯦꯗ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯀꯣꯛꯇꯥꯡ ꯀꯞꯂꯝꯕꯗꯨ ꯊꯣꯛꯇꯨꯅ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯛꯇꯥꯡ ꯃꯅꯞꯀ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯅꯥꯅꯣ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯁꯤꯗ ꯊꯥꯔꯤꯛ ꯆꯦꯟꯈꯤꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯀꯌꯥ ꯁꯨꯕ ꯅꯨꯄꯥꯅꯣ ꯃꯗꯨꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤꯗꯨꯅ ꯀꯣꯏꯔꯝꯂꯤꯕꯁꯦ ꯀꯣꯛꯇꯥꯡꯅ ꯅꯪꯗꯤ ꯁꯦꯜ ꯀꯌꯥꯝ ꯂꯧꯕꯤꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯔꯣꯏ ꯄꯤꯁꯛꯅ ꯑꯩꯒꯤꯁꯨ ꯏꯃꯥꯗꯒꯤ ꯍꯨꯔꯥꯟ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯀꯣꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯃꯇꯨꯡꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯊꯤꯔꯕꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯅꯤ ꯄꯤꯁꯛꯅ ꯏꯇꯥꯎ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯄꯦꯜꯂꯦ ꯈꯥꯔꯦ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯒꯦ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯅꯨꯄꯤ ꯀꯣꯏꯕꯗ ꯃꯁꯛꯇ ꯌꯦꯡꯂꯒ ꯀꯣꯏꯒꯅꯨꯀꯣ ꯊꯃꯣꯏꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯂꯁꯤ ꯀꯣꯛꯇꯥꯡ ꯑꯃꯗꯤ ꯄꯤꯁꯛ ꯊꯥꯔꯤꯛꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯃꯥꯅ ꯁꯦꯜ ꯌꯥꯝꯅ ꯂꯧꯈꯤꯕ ꯃꯤꯁꯛꯅꯤ ꯑꯅꯤꯁꯤꯁꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯐꯪꯗꯧꯔꯤ ꯈꯟꯗꯅ ꯊꯥꯔꯤꯛꯅ ꯍꯥꯏꯔꯤꯈꯩ ꯄꯤ ꯑꯁꯨꯝꯅ ꯁꯥꯃꯨꯒ ꯊꯥꯔꯤꯛꯀꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯅꯤ ꯊꯥꯔꯤꯛ ꯁꯥꯃꯨꯗ ꯆꯥ ꯄꯤ ꯁꯥꯃꯨ ꯊꯥꯔꯤꯛꯇ ꯅꯣꯛꯐꯦꯠꯇꯧꯅ ꯌꯦꯡꯗꯨꯅ ꯆꯥ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯩꯇ ꯃꯃꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜꯒ ꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏꯕꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯒꯤꯔ ꯈꯪꯗꯦ ꯆꯥꯕ ꯊꯛꯄꯁꯤꯅ ꯄꯪꯍꯥꯎꯇ ꯍꯥꯎꯏ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯍꯅꯨꯊꯪꯗ ꯆꯥꯕ ꯇꯨꯝꯗ꯭ꯔꯒ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯖꯅꯤ ꯀꯥꯔꯣꯏꯗ ꯃꯃꯥ ꯆꯥꯁꯦ ꯍꯥꯎꯏꯅꯦ ꯇꯣꯝꯊꯤꯜꯒꯤꯗꯤ ꯄꯤꯔꯝꯂꯕ꯭ꯔꯣ ꯄꯤꯔꯨꯔꯒꯦ ꯇꯥ ꯁꯥꯃꯨꯒꯤ ꯍꯥꯟꯅ ꯄꯤꯔꯝꯂꯒ ꯄꯤꯔꯒꯦ ꯇꯧꯕꯅꯤ ꯄꯤꯔꯨꯔꯣ ꯊꯥꯔꯤꯛ ꯇꯣꯝꯊꯤꯜꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯆꯥ ꯄꯤꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯥꯁꯤꯗ ꯂꯩꯔꯤ ꯑꯗꯨꯗ ꯊꯅꯝ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯥꯕꯤꯕ ꯆꯪꯂꯛꯀꯅꯨ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯊꯅꯝ ꯑꯩ ꯂꯧꯔꯒ ꯊꯛꯀꯦ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯊꯣꯛꯈ꯭ꯔꯤ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯄꯥꯕꯅ ꯂꯧꯔꯕꯅꯤ ꯀꯥꯏꯅ ꯀꯧꯔꯤꯅꯤ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯥꯏꯅ ꯀꯧꯗꯣꯔꯤꯕꯅꯤꯅꯦ ꯑꯉꯛꯄꯅꯤꯍꯦ ꯁꯟꯙ꯭ꯌꯥꯋꯥꯏꯒꯤ ꯃꯇꯝꯅꯤ ꯁꯥꯃꯨ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯁꯥꯃꯨ ꯎꯕꯗ
ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯃꯍꯩ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ "ꯏꯆꯦ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯕꯗꯣ?" ꯃꯧ ꯑꯍꯜ ꯑꯃꯅ "ꯃꯥꯅꯤ ꯃꯥꯅꯤ, ꯃꯁꯛꯁꯦ ꯎꯕꯗ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯅꯨꯄꯤꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯁꯛꯁꯨ ꯐꯅ ꯐꯖꯔꯤ, ꯃꯥꯕꯨ ꯅꯨꯄꯥ ꯑꯃꯠꯇꯒ ꯐꯪꯖꯗꯕ ꯖꯥꯠꯂꯣ? ꯍꯅꯨꯕ ꯑꯁꯤꯗꯕꯨ ꯂꯩꯅꯤꯅ ꯂꯩꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ, ꯅꯨꯄꯥꯁꯦ ꯁꯦꯟ ꯄꯥꯏꯌꯦ, ꯑꯗꯨꯅꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯉꯝꯃꯤ, ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗ ꯇꯥꯏ ꯍꯥꯏꯗꯨꯅꯤ." ꯍꯥꯏꯅꯗꯨꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯥꯃꯨ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ, ꯁꯥꯎꯅꯤꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯥꯃꯨ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯜꯂꯛꯏ꯫ "ꯂꯩꯀꯥꯏꯁꯤ ꯃꯤ ꯋꯥ ꯉꯥꯡꯕꯅ ꯁꯤꯟꯐꯝ ꯑꯣꯏꯔꯤ, ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯗ ꯀꯩ ꯇꯧꯔꯤ ꯊꯤꯒꯠꯂꯒ ꯂꯩꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯕ ꯖꯥꯠꯅꯤ꯫ ꯁꯦꯟ ꯄꯨꯔꯝꯗꯥꯏꯗꯅ ꯁꯥꯃꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯪꯂꯛꯄ, ꯁꯦꯟꯗꯣꯏꯁꯨ ꯂꯧꯕꯤꯗꯕ ꯀꯌꯥꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥꯒꯁꯨ ꯉꯥꯡꯅꯔꯤ ꯈꯪꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯁꯦꯜ ꯄꯨꯒꯦ ꯂꯥꯛꯄꯗ ꯑꯃꯠꯇ ꯄꯤꯔꯣꯏꯌꯦꯕ, ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗ ꯄꯨꯒꯦ, ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯒꯦ." "ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯅꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ?" "ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯜꯂꯛꯂꯕꯅꯤ, ꯍꯅꯨꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯧꯔꯤ, ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯗꯦ ꯁꯤꯅꯕꯨ." "ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ, ꯈꯔꯅꯤ ꯂꯩꯔꯒ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯧꯕꯅꯤ." "ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤꯀꯣ ꯀꯩꯊꯦꯜꯗ ꯆꯠꯁꯤ, ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕ ꯂꯩꯔꯨꯁꯤ." "ꯑꯁꯦꯡꯕꯒꯤꯔꯣ?" "ꯍꯣꯏꯅꯦ, ꯑꯁꯦꯡꯕꯒꯤꯅꯦ." "ꯁꯣꯏꯕ ꯌꯥꯗꯦꯀꯣ." ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯍꯔꯥꯎꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯃꯨꯒ ꯊꯥꯔꯤꯛꯀ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯤ꯫ ꯐꯤ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯑꯄꯥꯝꯕ ꯐꯤ ꯈꯜꯂꯤ꯫ ꯄꯣꯠꯐꯝ ꯐꯝꯃꯤ ꯅꯨꯄꯤꯗꯨꯅ "ꯈꯜꯂꯣ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ, ꯑꯁꯤꯗꯁꯨ ꯃꯈꯟ ꯃꯆꯨ ꯌꯥꯝ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯄꯥꯒ ꯃꯆꯥꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤ ꯑꯇꯥꯡꯕꯅꯤ, ꯑꯌꯥꯝꯕꯅ ꯃꯃꯥꯒ ꯂꯥꯛꯃꯤꯟꯅꯩꯗꯣ." "ꯅꯠꯇꯦꯌꯦ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯐꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯨꯔꯒꯦ." ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒ ꯊꯪꯅꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯅꯍꯧꯏ꯫ "ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯤ, ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯌꯥꯝꯅ ꯎꯔꯤ ꯇꯥꯔꯤ. ꯏꯆꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ, ꯃꯄꯥꯒꯨꯝꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯌꯨꯝ ꯄꯥꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ." "ꯍꯣ, ꯁꯦꯟ ꯄꯥꯏꯔꯝꯅꯤꯌꯦ, ꯑꯗꯨꯅꯅꯤ." ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯔꯤ ꯆꯠꯂꯒꯦꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯂꯨꯔꯕꯗꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ, ꯅꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯁꯨꯛ ꯄꯥꯝꯂꯤꯁꯤꯕꯣ? ꯍꯅꯨꯕ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯀꯨꯁꯤ." "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ? ꯄꯥꯟꯕꯨ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ, ꯗꯥꯎꯒ ꯌꯥꯗꯧꯕ ꯃꯥꯟꯗꯦ, ꯁ꯭ꯋꯥꯏꯗ ꯂꯩꯔꯛꯀꯅꯨ, ꯆꯣ." "ꯏꯁ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ." ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯃꯌꯥꯝꯗꯨ ꯃꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯁꯥꯃꯨ ꯊꯥꯔꯤꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ "ꯍꯩꯃꯥ ꯏꯄꯦꯝꯃ, ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯤꯠꯁꯦ ꯇꯥꯡꯕꯅ ꯐꯔꯕ ꯖꯥꯠꯅꯤ." "ꯇꯥ ꯁꯥꯃꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯝꯂꯤꯗꯦ? ꯀꯕꯣꯛ ꯄꯣꯛꯂꯤꯕ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯔꯝꯒꯦ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯦ." "ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯌꯨꯝ ꯆꯠꯁꯤ ꯂꯥꯎ." "ꯀꯔꯤ ꯏꯀꯥꯏꯕ? ꯏꯀꯥꯏꯔꯒꯕꯨ ꯑꯩꯅ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯗ꯭ꯔꯣ?" ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯂꯩꯃ ꯄꯨꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯊꯣꯏꯕ, ꯑꯩ ꯂꯥꯛꯂꯦ." ꯍꯥꯟꯅꯅ ꯈꯪꯕꯅ ꯊꯣꯏꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏ ꯂꯥꯛꯂꯕꯣ? ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯂꯣ." "ꯏꯃꯥ, ꯇꯣꯝꯊꯤꯟ ꯍꯣꯏ ꯂꯥꯛꯂꯦ." ꯊꯣꯏꯕꯒꯤ ꯃꯃꯥ ꯐꯖꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯧꯒ ꯏꯆꯥꯒꯁꯨ ꯂꯥꯛꯂꯤꯗꯅ, ꯂꯥꯛꯑꯣ. ꯏꯆꯥꯁꯤꯡ ꯋꯥꯔꯝꯂꯅꯤ, ꯅꯇꯥꯎꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒꯅꯦ ꯀꯔꯤ ꯇꯧꯕ ꯈꯟꯅꯔꯁꯤ." "ꯏꯃꯥꯒꯤ ꯊꯣꯏꯕ, ꯄꯥꯎꯁꯦ ꯀꯅꯥꯅ ꯍꯥꯏꯔꯨꯅꯤ? ꯄꯥꯎ ꯑꯃ ꯈꯪꯍꯜꯂꯨꯕꯅꯗꯤ ꯐꯩ. ꯀꯅꯥ ꯆꯠꯀꯅꯤ ꯇꯧꯔꯤꯁꯤꯗꯤ?" "ꯑꯗꯨꯒꯤꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯜꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯀꯅꯥꯃꯇ ꯂꯩꯔꯝꯗꯦ꯫ "ꯀꯩꯅꯣ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯁꯤꯅ? ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯈꯟꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯃꯥ, ꯏꯅꯦ, ꯇꯣꯝꯊꯤꯜꯗꯣ." "ꯇꯣꯝꯊꯤꯜ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯩꯊꯔꯒ ꯂꯩꯔꯤꯗꯣ? ꯐꯠ ꯍꯥꯏꯔꯛꯑꯣ." "ꯏꯍꯦ, ꯅꯪꯁꯤꯗꯤꯕ. ꯏꯕꯨꯡ ꯑꯊꯣꯏꯕ, ꯅꯅꯦꯁꯦ ꯀꯩꯊꯦꯜꯗꯒꯤ ꯁꯥꯎꯔꯒ ꯂꯥꯛꯂꯤꯕꯅꯤ, ꯁꯥꯎꯅꯨꯀꯣ. ꯅꯇꯥꯎ ꯇꯣꯝꯊꯤꯜꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯃꯃꯥ, ꯏꯇꯥꯎꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯍꯧꯔꯦ, ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯦ." "ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ? ꯐꯔꯦ, ꯉꯟꯁꯨ ꯉꯜꯂꯤ. ꯏꯅꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯧꯗꯨ ꯂꯧꯕ ꯂꯥꯛꯂꯒꯦ." "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯃꯃꯥ, ꯌꯨꯝꯊꯪꯅꯕꯗꯒꯤ ꯀꯅꯥꯅꯣ ꯍꯧꯔꯒ ꯏꯃꯧꯗꯨ ꯂꯧꯕ ꯆꯠꯂꯨ. ꯃꯤꯒꯤꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ." "ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯒꯦ." ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯈꯔꯒ
ꯊꯥꯔꯤꯛ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯗꯥꯏ ꯑꯩꯒꯤ ꯏꯃꯧꯗꯤ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯥꯔꯤꯛ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯂꯩꯃ ꯑꯣꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯊꯥꯔꯤꯛ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯌꯦꯡꯅꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯨꯝ ꯌꯧꯔꯒ ꯌꯦꯡꯅꯔꯨꯔꯣ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯈꯣꯏ ꯇꯣꯝꯊꯤꯜꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯁꯤ ꯅꯁꯥꯅ ꯌꯥꯔꯦꯀꯣ? ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯂꯩꯃ ꯀꯧꯏ꯫ ꯅꯁꯛꯅꯒ ꯅꯁꯛ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯊꯥꯔꯤꯛ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯅꯃꯧꯁꯤ ꯌꯨꯝꯗ ꯄꯨꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯁꯤ, ꯅꯐꯤꯗꯣ ꯑꯁꯤ ꯍꯣꯡꯗꯣꯛꯂꯣ ꯑꯗꯨꯒ ꯆꯠꯂꯁꯤ, ꯂꯥꯛꯑꯣ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯩ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛ ꯋꯥ ꯉꯥꯡꯂꯛꯏ, ꯂꯩꯃ, ꯅꯪꯒꯤꯁꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯇꯁꯦꯡꯅ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯇꯥ ꯁꯥꯃꯨꯒꯤ ꯃꯆꯥꯅꯤ ꯈꯪꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯒ ꯃꯇꯝꯗꯨꯗ ꯅꯪꯅ ꯇꯣꯝꯊꯤꯜꯗꯨ ꯑꯩꯗ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯥꯔꯤꯛ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯎꯕꯗ ꯁꯥꯃꯨ ꯍꯔꯥꯎꯅ ꯍꯪꯂꯛꯏ, ꯃꯃꯥ, ꯅꯃꯧꯗꯨꯕꯨ ꯃꯁꯛ ꯀꯝꯗꯧꯏ? ꯇꯥ ꯁꯥꯃꯨ, ꯅꯨꯄꯤꯁꯦ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯇꯣꯝꯊꯤꯟꯗ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯍꯜꯂꯨꯁꯣ꯫ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯁꯤꯗ ꯀꯔꯝꯅ ꯊꯤꯟꯗꯣꯛꯂꯨꯗꯣꯏꯅꯣ ꯅꯪꯕꯣ? ꯈꯪꯗꯦ, ꯎꯄꯥꯏ ꯃꯌꯦꯡꯗꯨꯅ ꯊꯤꯟꯗꯣꯛꯂꯨꯁꯣ꯫ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏ, ꯑꯉꯥꯡꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯤꯕꯣ? ꯅꯨꯄꯤꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯁꯦ? ꯍꯣ, ꯅꯨꯄꯤꯗꯣ ꯂꯩꯃꯅꯦ, ꯂꯩꯃ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯩꯃ꯫ ꯏꯃꯥꯟꯅꯕꯤꯗꯨꯕꯨ ꯀꯔꯝꯅ ꯑꯩꯅ ꯏꯃꯧ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯩꯒꯤ ꯏꯃꯧꯁꯤ ꯂꯩꯃꯅꯦ ꯍꯥꯏꯕ? ꯁꯣꯝꯗꯅ ꯂꯩꯃꯁꯨ ꯇꯣꯝꯊꯤꯜꯗ ꯉꯥꯡꯂꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏꯒꯤ ꯏꯃꯥꯇꯣꯟꯗꯨ ꯊꯥꯔꯤꯛꯅꯦ ꯍꯥꯏꯗ꯭ꯔꯤꯕ? ꯑꯩꯉꯣꯟꯗꯅ ꯆꯤꯟꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯗꯣ ꯍꯥꯏꯔꯨꯔꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯆꯠꯁꯤ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯇꯥꯁꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯃꯥꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯀꯧꯍꯟꯕꯅꯤ꯫ ꯑꯗꯨꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯅꯦ? ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯊꯤꯜꯒ ꯂꯩꯃꯒꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯅꯤ ꯊꯥꯔꯤꯛ ꯃꯥꯡꯒꯣꯜꯗ ꯁꯥꯃꯨꯒ ꯆꯥ ꯊꯛꯂꯤ꯫ ꯂꯩꯃꯅ, ꯕꯥꯕꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯉꯨꯗ꯫ ꯏꯄꯥꯒꯤꯗꯤ ꯑꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯅꯆꯥ ꯀꯩ ꯊꯣꯡꯉꯨꯒꯦ? ꯏꯕꯨꯡꯉꯣꯗꯣ ꯉꯥ ꯂꯩꯍꯜꯂꯨꯁꯣ, ꯑꯗꯨꯒ ꯊꯣꯡꯉꯨ꯫ ꯏꯔꯣꯟꯕ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯍꯧꯔꯣ꯫ ꯏꯃꯥꯅꯦ, ꯏꯃꯧꯒꯤ ꯅꯈꯨꯠ ꯌꯦꯡꯒꯦ꯫ ꯌꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯃꯧ ꯑꯗꯨꯝ ꯍꯥꯎꯅ ꯊꯣꯡꯂꯛꯀꯦ꯫ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯪꯈ꯭ꯔꯤ꯫ ꯊꯥꯔꯤꯛꯁꯨ ꯆꯪꯈ꯭ꯔꯤꯕ ꯃꯃꯧ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯣꯏ, ꯅꯪꯅꯦ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯏꯇꯥ ꯇꯥꯗꯦ, ꯑꯩ ꯇꯥꯛꯄꯤꯒꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯃꯧ ꯑꯣꯏꯅ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯅꯠꯇꯦ꯫ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯉꯝꯅꯤ ꯈꯟꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯅ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯑꯁꯣꯏꯕꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ꯫